सरकारकी माध्यमदेखि कोही शिक्षामान ꯂꯧꯗꯕ ꯊꯝꯕꯤꯗꯣꯔꯤꯕꯅꯣ ꯃꯇꯨꯡ ꯐꯥꯎꯕ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ सरकारꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯥꯡꯕ ꯁꯦꯟꯇꯔꯁꯤꯡꯗꯣ ꯃꯈꯣꯏꯅ ꯁꯦꯟꯇꯔꯗ ꯁꯤꯗ ꯍꯥꯏꯖꯩ ꯃꯃꯥꯡꯗ ꯅꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔ ꯇꯥꯡꯕꯗꯣ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯋꯥ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯥꯟꯗꯧꯗꯅ ꯃꯈꯣꯏ ꯄꯨꯁꯤꯟꯈꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄ꯭ꯔꯖꯥꯅ ꯋꯥꯁꯛꯂꯒ ꯂꯥꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯀꯔꯤꯒꯤ ꯂꯥꯟꯗꯧꯕꯅꯣ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯂꯥꯟꯗꯅ ꯀꯔꯤꯒꯤꯅ ꯀꯩꯒꯤꯅ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯖꯔꯤꯕ ꯂꯟꯊꯨꯝ ꯄꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯇꯥꯡꯅ ꯄꯨꯔꯤꯕꯁꯦ ꯂꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯉꯁꯤꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯣꯕꯖꯔꯕꯦꯁꯟ ꯑꯣꯐ 3rd ꯃꯦꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭रोग्राꯝ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯄꯁ ꯑꯣꯐ ꯊꯝꯕꯥꯜꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝ ꯊꯥꯡꯂꯩꯍꯥꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤ ꯑꯣꯏꯅꯥꯝ ꯑꯃꯗꯤ NSS ꯑꯣꯏꯅꯥꯝꯅ ꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯇꯥꯡꯂꯩꯍꯥꯕ ꯉꯥꯛꯄꯤꯒꯅꯤ ꯇꯥꯡꯂꯩꯍꯥꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗫𝗞𝗚 ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯑꯣ ꯆꯥꯎꯕ ꯊꯧꯃꯤꯒꯤ 𝗬𝗫 ꯁꯔꯃ ꯊꯝꯕꯥꯜꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ 𝗫𝗫 ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯍꯜ ꯄꯤ ꯀꯥꯁꯇꯨꯔꯤ ꯔꯤꯇꯥꯌꯔ RO ꯀꯦꯁꯣ ꯑꯣꯏꯅꯥꯝ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ CS ꯑꯅꯧꯕꯤ ꯁꯔꯨꯛ ꯌꯥꯈꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯃꯗꯤ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯨꯅꯕꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯗꯨꯕꯨ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯝꯕꯤꯔꯤ ꯆꯥꯅꯕ ꯄꯤꯔꯤ ꯍꯥꯏꯔꯒꯁꯨ ꯆꯥꯛ ꯑꯃꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯆꯥꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯥꯕ ꯆꯥꯗꯕ ꯍꯟꯖꯤꯟꯕ ꯌꯥꯍꯟꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯆꯩꯅꯥ ꯈꯥꯡꯅꯔꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯋꯥꯔꯦ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤ ꯀꯨꯀꯤꯁꯤꯡꯅ ꯅꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯥꯟꯒꯗꯧꯕꯅꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ सरकारकी माध्यमदेखि कोही शिक्षामान ꯂꯧꯗꯕ ꯊꯝꯕꯤꯗꯣꯔꯤꯕꯅꯣ ꯃꯇꯨꯡ ꯐꯥꯎꯕ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ सरकारꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯥꯡꯕ ꯁꯦꯟꯇꯔꯁꯤꯡꯗꯣ ꯃꯈꯣꯏꯅ ꯁꯦꯟꯇꯔꯗ ꯁꯤꯗ ꯍꯥꯏꯖꯩ ꯃꯃꯥꯡꯗ ꯅꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔ ꯇꯥꯡꯕꯗꯣ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯋꯥ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯥꯟꯗꯧꯗꯅ ꯃꯈꯣꯏ ꯄꯨꯁꯤꯟꯈꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄ꯭ꯔꯖꯥꯅ ꯋꯥꯁꯛꯂꯒ ꯂꯥꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯀꯔꯤꯒꯤ ꯂꯥꯟꯗꯧꯕꯅꯣ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯂꯥꯟꯗꯅ ꯀꯔꯤꯒꯤꯅ ꯀꯩꯒꯤꯅ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯖꯔꯤꯕ ꯂꯟꯊꯨꯝ ꯄꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯇꯥꯡꯅ ꯄꯨꯔꯤꯕꯁꯦ ꯂꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ